Tuan mapi tarai mapi do sasa taituk laga. Neshu winti ki badaki oi de bangam ki bani netra. Abenga Sonia gana oi jeros. Tuan na mahaksu numitu da thawai amna changani. Mai do ki China do aujik da ingun da fauri. Aina amu tati jai ki baduna masipum na mu oi ki bani. Adubu mahakna ai nungshira basu. Noi ani budi aina kalangani ye. Jeros ki thawai ase thara basu noi ani budi kalangani ye. Adu harga ahuma konchina duna kapminnai. Ngihak leiraga Jacob amadi Roja su halaktuna yen thongnaba sem sarami. Makoi ahumsu sem basaba yawbirami. Jacob na Ton nangi mingshe Rose ko boinade ton adum ko ge ko. Ton nokmi ahida ko. Roger na Nupa sharaga nupi ga koi pe wakal du de taunuda. Ton noklaga khangde daros ai so du gumge wakal da ahana di kalamde. Adubu wadu lep kirami Roger na kanade nupi olo na songa da sangalo nupa ngakte ne ai shu nupa ne. Jacob na ai ne gari. Roger na Yendo tong do tongo. Abem na Bye lo ekweni agi ka dele urse. Abem ga Sonia ga mapam du degi thokre makoi ahum di leuri. Roger na nangbu ida kwai behibra. Ton ngak na ki hidaw no ai de ishanu mai tabu kem dele die. Jacob na osh angang sida nang sidi. Roger na Gaino Aujikandi Loina Takner Dude Jacob na Nachanupida Pitoro Oi Yarway Dude Ton na Oh Yura Jacob Roger Chapmana na You I know Idagayo Ton Nocture E I hate to gumba amuk the taste of Jajiko Dako Daros Noidum Bayo Ani do yen ngau na yu kre thakpa hore e to na thakalo ai shu chalage ada yam di thakchingano. Roger na okay nang nairabani na yam tharoi. Ton chuma phamdi dagi thokre ani do wari sana duna yu su kre thaklammi. Jacob na Alex machine traga hin lakpe Odunu yam thaklagumshi. Roger na hoida mama tomtana aikoi ni gelamba pabade kishungam loida. Chingbu thingerdi ikut asina pe na fuduna ichangi laman khumgani mabung aina wasali besini. Kishugalu no bai. One day mawde lem tharoi kyam kuina bulot kani. Uran bagi tarani mapugi nongma soidana lakini. Rita su aniduna sanari badu tarduna Hai achoba yuga thakchin ko chindana taunuko nachan sing sisu ki badagi sida leraga saphane na laksaraga noi ani na ngauduna lerdi kamdogani. Roger na Ima thakti Jacob na Ima kishu ngaudida sum ingbasida akjang sagat na bachingmane. Abe perprep thola e khon kalap na Tama yu thaira Osh yam thukuna teda Tamo hoina adumaina yu thakleraga dialect su kai gumala adi mayok na bangam gadori bro. Jacob na Era adugide kishu kalunuda. Abem na Ima gide kai thongage. Rita na soibum irole Loraba Lore chakla mabu chabo. Ahibidi lamdre Sonia hoidi ngantangata chabanina lamamani. Tamo yu taklera no enjang do sa solution batoro. Tenja duda kon kana laura e Alex
manungda leramba mayamdu loina ngaklammi. Rogerna thang adu pairami. Jacob su phungari chakleba sing ama satoklaga mapanda prap tholai. Laurakliba kadumdana yenglammi. Abem su magi kada changsilubada. Sonia su ton su leramdabaduda pakhatuna. Cheros, Sonia. Kau-kauduna chenturai. Yumdugi yena khalomda Sonia bu thangna thinduna targa lerami. Tondi udabaduda Jacobna. Ton. Koithi thirubada maningi paklang nakanda ngatharaga machinda oraga lerami. Makhut aduna mabukta shupairami. Bukchekta thangna yumduna lerambadu ubada Jacobna chensinduna. Ton wadi ngangba ngamda mapi tarai. Makhut amaduna yamna wana yumgi wal aduda thilai. Madu ubada Roger su thangdu paraga kana chenki. Get hangdoktuna koyin yenglui adubu killer dudi leramdre. Rita na phone tawduna ambulance korami. Abemde Sonia ge asibadu ubada angawbi amagum niktuna laikre. Adabu ton su mafamduda gyan mangkirami. Roger na gari thawdoklaga animak hospital da pukhatnaba hotnarami. Rita su machanupi bupuduna police station da chatnaba thawranglammi. Ngihak lerega hospital da pukhalai. Ambulance laktrinida makoina hana yorokduna victim animak manungda pushinkirami. Tongi mabukta yinglamlaga satokpa nanghodaba thang ado doctor amana ningthina tapna satoklaga mafam chana thanammi. Pawadu pirubadagi police sing sulami. Rita na Sonia gi mapa mamada su pawadu pirami. Thokliba thawdok pumba police da amadi Sonia hoigi mapa mamada ori sanarami. Doctor ama tholaktuna amadi kanba ngamdre amagi fibam siluri gyan tadre isokhuramsi. Adu haramnaga manungda amuk changkhre. Sonia ge hakchang adu fi angobana kuplaga inthurai. Madu ubada kaptaba amata leramde. Abemna mataroibu kolaga. Ma, kaigina noina ai tungtu hundolamaga chelibase. Ai khoida leiraga hingani khanduna lakliba natro. Augalo. Bye. Augalo. Tamo, Sonia se kan magam jura kaigino. Police da mu onsilaga. Killer khangla pho. Nei fa bangam jubase kaigino. Ai ba shu idin hat krenige. Madusu noi agi hakchang ri yinglaga leidori bra. Rita na machagi matawadu yeng bangam jaduna konchinbi. Jacob su Tony da phone tawrai. Da. No, rims da law. Noi che don su killer duna thangna thilame. Wahai da tabada Tony di thakalammi kana lawrai. Ima. Memcha tarduna. Atumba kedawre. Tony kaplaga. Hospital da chasi ima. Tony na kapna pawadu mamada tamlammi. Memcha di kokchawi karami. Namdana Tony na mamabu hospital puraklammi. Adubu Tondi ICU da insinkirami kanamtaga unahalamde. Jokcharduna. Sir, killer duna sijinaramba thangada sida leijare. Li thangdu lauraga Jacob da onsilaga. Kaida tarambano. Jacob na. Sir, thangadu Tongi mabukti yungnamaga satupa nanghodana killer da walamda chongtholaga chain cry. Li na. Okay, thanga shina soidin oramgani mamangda hatkiba mayamdo. Fare, hingoriba nupi ase gyan tarakpaga pau bibiro. Jacob na. Oisha. Sonia gi asi baksang dusu postmortem taunaba puge tawada mamane yadraduna machagi haksang adu sokhalamde. Yaroi,
मखोइना पोस्टमार्टम तौरगा करी काना तौरी मिहादबु पुथोकपा ngamgadoribra mamangda mathari kya hatkibadu पोस्टमार्टम तौरगा हौजिफावबा करी कानरी लीसु नुपीदुगी वाहाइदुदा इकाइबु फावरम्मी अदुबु मखा तारुद्रे किलर दु फाबा ngamdabase मखोइगी अशोबनी खलदुना तुमिना लेरम्मी सोनिया की मपागा ममागना मचागी हक्सांग अदुबु पुदुना पोगलोइनबा चटकिरम्मी अबे मोइसु कप्पनतना उपाय लेरमदे तोनीसु कप्पगा अैना सोइबा गाक्तनी नुपा अदुदा चे सोनिया पल्लुबदगी सोइकिबा गाक्तनी जेकोबना तोनीबु कोनचिनबी इनाउगी मरा नते अैखोइगिसु असोइबा खरा लेरे लाकनी खंगना खंगना करी मत सेम साहुद्रे मशीना असोइबा ओइरक्तुना खुदोंग चाबासे लौखिबनी रोजरना इमागैगा युमदलगे अबेंगा बाय नंगले होरो मेमचादु मचानुपादे येंगलगा अतोंबा पोचै फिरो लौरो नोइददा आसिगा तोनीना ओइमा अैखोइसु पाखतना पोचैगा मत पोरक्ट्रे रोजर नुंगाइतना इमा ngosigi thawdokse thamoi yam soe इचन सोनियाबु अैखोइ लेना लेना किलर अदुना याम लाक्चना हाटकिबसे यामना पेंदे जेको मया क्रक चिकलगा छिंगनबु मफमदा माबुदि लेमना थाअरै अैना वसरिबा असिनि इखुइ असिना पेना हाटकनी इचन सिंगी लमन सोइदुना खुमगनी मेमचाना कमाइना लाक्तना हाटलमलिबनो अनथोना फत्तेदको रीताना इना अैखोइदा ngasiदगी पुना लेरसेना लेबनी कयादा चोप इकाइबा नंगले ngasiदी मबुंग अनिसिना येन तुंबा चासेना लेरगा थोंगलिबनी अैसु साखुमदगी चाक लोइरगा तोंगानबा सा थोंफम चाखुम अदुदा मखोइना थोंग थाकपदो येंबा लाकपनी इचानुपीसु मबुंग अनिना हिदा खरा थकपदो थकनो हाइबा थोरकपनी ngeha wari sanariŋeida kadomdagino ibema tona laurukpadagi chenthokluba니 aduga oiramliba asini Soniati adum mafamduda aroiba oikre tondi thang aduna mabukta yumlaga machindagi I taraga maningda lerami Jacobna ton gandar kishan aduga hanglase kamdona killer duna makoi ani lehuraga yene khada Soniana taramiba aduga maningdana tona Rajarna shina takpade makoi ani lemina de haibani Sonia hana kadudagi thuratuna killer da thengna boigani adugi matung tona uvudagi laurpa ogani Alex aina kanna lauri adugu masu Alex na hatna bohona bada soidena jenki boramgani Jacob na ama boire tondadi asoingam yaudana fagalapa orsano mahakna walda makona thilibada aduna takpade wal adubu chongthok chongjin ngammi haibani Rajarna Mani bai, killer se arabadi oidre. Aduna bu hojik phawba police na phawba ngamdribasini. Khirdi haitoi singthoire. Toni na Lami benu pado wang chawe. Mami tusu killer male. Aidi hojik tada yamna kire. Mayam dungi ha wari sanarduna ahingi matamaduda Roger ga mamaga hankirami. Tony ga Jacob kasu poche maru oiba laurunaba chatkirami Paumi singsu pauda khabar da hapadi nangaudre Tony ga Jacob ka ahing sida haukrasanu nongalaga chatlase hainare Memchana su abengi phone dagi Jacob ka pau phaunarduna lakanu haire Ahing du kanasu tumthaba yaramde karamna bu yagani harau yen thongba chaminani haina leizaramba Sonia su lekhidre Ton fange hingori haiba khaktani gyan tadana leiri Hospital da abemdi machi kaptuna leirami memchana themjinbirami abemna Ima aikhoidagi hendoktana mana nungsijakhiba cheros pawwa ahana bonariba sikigino memchana Bema
Nachena mahapu mihatpani khangbadagi pau tamthokduna wande lauthoanbagi nachebusu hatnabu hotnabu oirangani asuk tamchiba asuk thamoi kanma misibu malemsida anashuna leramgadra mihina migi wakhal chelaktrabadi sadokhivo hena sathi ainaribani nomadi mabusu mihathina hatkiba oirishanu imana sapsoliba asini Numit hokre nong het ngan baga Rita ga Roger ga Sonia hoigi mayumda chatlammi Roger na mama duda thamoi shokna pausing da tamjerami Sonia gi mama su wa khangbi nupi ni mataroi kya su lekhidrabani na makoina aranba tawrubagi ni khandoklami ngakbiyu haibado mama aina su haibagam chahodri aikhoi mioi bagi athoi ba dharmati ngakbi ba aduni adubu mihatpa mahakna thamoy aduk shokhiduna ngakpi bahaitana hatpi khrabai chase mama ainu nuksina nambikhiba manam maduna aroi boiramle Roger mapira chelai hojikti ai ichon khakta ngai aduna ichanbu mabung aina lam thaktuna thamlaga killer adubu soidan hatkani Nati nati ibungo, adum na nachanbu, mihatpa adu da lang thakanu, mabu ningthina senabiyo. Ima, ichanbu aswanum yahaloye. Aikoi ni shindoriba plan ase, first and last plan hai. Machine tun upai leite. Ton phange gyanda dana laikre. Ngihagori watai sanaram laga makhoi amuk yumda halae. Jacob ka pau founder duna Jacob amadi Tony na chak ising maruiba poche poraktuna hospital da amulami Jacob na abe doctor na kari hai abe nungai dana kim direct da ko Jacob sor sang hondok chei for matam khar changlabasu ekhoi ngarse Ado, nung hospital si dalay rasu na tumdalay no jaksiluko. Mem jana, bema, na chena kyan tarakladi ima pao harake, yumda nabungi manakta ningti jana layuro. Abem tap na, ima, chiros na kyan taraktrifao aishu sidashum lay sake. Tony na, ima, ahidi, mem jana, Icha tumba, yumdaga na tumda layranu, sidashum layro. Jacob na, ima, yani dugi budi, Tony se, aikhoda layrage, aishumda layraktaba kuire. Hoi, adumaina tawro. Chakto, nungtige aikhoini na thonglaga porage. Hoi. Jacob na, noi tamo hoishu Sonia gi mayumda chatle harakpani. Adu tabadagi abiyamdo mukap thorei Jacob na manakta changduna kakonushi ichanbudi ashibagi komdagi nabungna chinghatgani aibu thajo memjana pare darkar layardi phone adum tawroke hannaba tawro Tony na hoima Jacob na imagi manakta adum layo chathokanu ko abem na Oi dako. Odudi aikoi chatlukige. Asumna Jacob ka Tony ka suhankre. Roger na di makhoi da punna lay saibani. Adubu Jacob su mayumda kuina thadokpa nungaiti haiduna Tony ka layrammi. Naumadagi nini hauki Tondu kitang pagalakpagi mami urakpada Dr. Singna special ward amada thamnaba hainarammi. Paudu tabadagi mahi loina laknarami Lisu paudu pangbadagi laammi ICU dagi tonbu Jacob amadi Roger na inthorei aduga special ward pusilai Ton mamiti panglamde asopadu maram oiraga mahagi china khangba wadanaba haiduna hidak toina kaplami Doctor duna ngashigidi pathajaki aduga yaragadi anabasida oyamna ngangbirukhino Jacob na
ꯐꯅꯤ ꯗꯣꯛꯇꯔ ꯇꯣꯟꯒꯤ ꯑꯅꯥꯕꯗꯨ ꯐꯒꯠꯂꯛꯂꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯤꯕꯅꯤꯅ ꯂꯤꯁꯨ ꯍꯟꯈꯤꯔꯝꯃꯤ ꯃꯍꯩ ꯉꯥꯏꯍꯥꯛ ꯂꯩꯅꯔꯝꯂꯒ ꯍꯟꯅꯈ꯭ꯔꯦ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯅ ꯔꯣꯖꯔ ꯍꯣꯏꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯄꯨꯔꯛꯂꯝꯃꯤ ꯑꯌꯨꯛꯇꯅ ꯖꯦꯀꯣꯕꯅ ꯄꯨꯔꯛꯏ ꯇꯣꯟꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯋꯥꯔꯗꯇ ꯂꯩꯔꯛꯄ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕꯗ ꯃꯃꯤꯠꯇꯨ ꯄꯥꯡꯂꯛꯏ ꯃꯗꯨ ꯎꯕꯗ ꯑꯕꯦꯝ ꯍꯔꯥꯎꯖꯔꯝꯃꯤ ꯆꯦꯔꯣꯁ ꯇꯣꯟ ꯃꯃꯤꯠ ꯄꯥꯡꯂꯕꯁꯨ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯛꯇꯦ ꯑꯕꯦꯝꯇꯁꯨ ꯌꯦꯡꯂꯛꯇꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯦꯝꯆꯥꯁꯨ ꯃꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯨꯗ ꯍꯔꯥꯎꯖꯔꯝꯃꯤ ꯑꯕꯦꯝ ꯍꯔꯥꯎꯅ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯅꯦꯠꯋꯥꯔꯛ ꯈꯔ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃꯗꯒꯤ ꯃꯕꯨꯡꯗ ꯀꯣꯜ ꯇꯧꯖꯔꯛꯏ ꯔꯣꯖꯔꯅ ꯂꯥꯛꯑꯦ ꯑꯕꯦꯝ ꯃꯄꯤꯔꯥ ꯆꯦꯜꯂꯗꯨꯅ ꯇꯥꯃꯣ ꯆꯦꯔꯣꯁ ꯃꯤꯠ ꯄꯥꯡꯂꯛꯑꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯔꯣꯖꯔ ꯍꯔꯥꯎꯅ ꯐꯔꯦ ꯑꯗꯨꯗꯤ ꯌꯧꯔꯛꯀꯗꯣꯔꯦ ꯊꯝꯃꯣ ꯍꯣꯏ ꯇꯥꯃꯣ ꯑꯕꯦꯝꯅ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯅꯨꯄꯥ ꯑꯃꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯕꯦꯝꯁꯨ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯨꯄꯥꯗꯨꯅ ꯃꯃꯥꯏꯗ ꯎꯞꯂꯤꯕ ꯃꯥꯛꯁ ꯑꯗꯨ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨꯅ ꯑꯕꯦꯝꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯕꯦꯝ ꯑꯕꯦꯝ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯂꯥꯎꯕꯁꯨ ꯉꯝꯗ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯛꯏ ꯃꯇꯧꯗꯨ ꯎꯕꯗ ꯑꯕꯦꯝ ꯑꯩ ꯗꯥꯏꯂꯦꯛꯁꯅꯤ ꯀꯥꯎꯔꯕ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ